ꯁꯥꯟꯅꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯏ ꯃꯥꯁꯨ ꯁꯥꯅꯤꯡꯉꯝꯅꯤ ꯑꯗꯨꯗꯤ ꯁꯥꯅꯤꯡꯗꯕ ꯁꯥꯕꯩ ꯋꯥꯅꯤ ꯃꯥꯁꯨ ꯊꯝꯅꯤꯡꯉꯗꯤ ꯊꯝꯒꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ 마저 아주 폰 따라하니 미 찔레 찐데 강왜 그때는 이놈아 아이네 다로 빈다 누가니까 마이나 동나 걔나 다로 빈다 나서 거의 딴딴 나로 많이 떠야 그래 아dum니 따나 보다테다 야나 보기 맞으면나 야나 봐 아도 마 프로포설이야 그래 됐나야 이게 아이지 람비가 마저다 시영 살래나 दारू पीने इन्हें बजे वारी तौरी तो क्या बात कोई हॉस्पिटल हम ले वो खुदा पर बिपाम दा अद दारू बिंगी मामा तो ना लगा ले बा अजय खाने रे अजय इन्हें बजे तुम यार साल ले तुम सही क्या अनुशीना क्या सही है माँ नुपादी आम थोक पर इन्हें दारू पी जा मरे याम कलकरा नुपा याम थोक लगभग कमाई तो क्या मरियम कर लिया उसका लोग सिंह ने बकरा तापी उधर न नुपा संग कमाई न निपी से लोग आई रमनी इधर बुरी आई देखो फोन जैसे पांगा पायरम दे बको नाम पिए ना नुपा वही छना बको फोन तो कोई तुम्हारे फोन वही छना जो कहीं वही छना नहीं आएगा ये है बको आई से दारू भी खाना बदल आई फोन जाए आई वो ना फोन ताता खम्बन हम सब पड़ा माना चाहिए आने पाखत ना फोन ना पाया साथ ले भाई जो ना कहीं है नो इनुला थंग द प्यू है बांगा थंग द प्यू के दो क्या मिठाई भी वहाँ बा मिठाई तो प्यू के नो अदो कमाई ने इन्हें मसला याम मुश्किल है बा नुपी में आम नहीं कमाई ने तो इनो बा माजी कर तो पिरा बा खायो अस पंग में दिखो पंग में माजे माउजी को तुम पंग ले दाई ने पंग का सिंग का द्रा का सुन सिंग के नोई नम मजे तुम पंग लेนั่นน่ะปากข้างในจะกระหม่อมปังอยู่ตรงกลางแง่ อ๋อข้างไงตาดูดิपंगมันนี่ กระหม่อมนี่น่ะมันจะนุ่มชีเลยเนาะบ่กำก็ปังกี่บ่ตัวสักตระไกดเนาะมกุนดาราปังบุกิรา असिरा आई पैसा अब ले तब न मेरे अंदर मार एक दीवार था लुपा लिसिंग हम थिल्ला था aduh pangitan long jali ba oi ba si re ai no ni ja tai ti chen ta gunong si yeng anai no ni na moi ka be na mani ta pa ge je la ka ka to the pass please bula se to tha kini ko kam nuai ja re ibung ko kiti ba kon ani yei bagi do yam nongning bani haw tre du di pang man te sam bani na mado wan tari tawro bingi wari se dising sing ngo ya ba jinja bi jo sing na bai na mado asing ma sing hong tin ba lai ra lai ne adina ka musi ra ba musi ne kai da hai di sing hong tin bi re na wa matam da aduna ne noi myam pasha thor ka no ba ko khoi wari ga da noi na mating pa ngi bu ning jing ye ba yeng matam mam da khoi noi gi da ma thawai ba thang am noi ne pasha ba tau thau jal ka no ba ka ba pasha ko mai ja thau ri di sei sak sal ri di sa thoi na live ta adai ka mai chen na mari to hai ji din na mari da mari am to bro ba asira ai ro marai to ba ji tau de da khoi marai to nu pa da sing de da adum phong adum pa le ji di phone adum pa le di kai no na ina man hai ji di phong a je thamu ya din pa le ji di aina malaysia lai re ma ga ga koina ri matam du da aina malaysia gi city wan hai mafam du da aina posting ta lai re aduga mana yum da le hore adudi lapi ni wari saning mani na pon dum wari sana bai wani ke i ma ju saning am ni saning da sa bai ma ju thamning ni tham ya roi dro ma ju adum ma ji da phone tawra ni mi chille chin de khang we kai dei no sâu làng khăn đi dấu đây không có sai cây đâu đi hai cái công việc cả hai lần đi còn đây là đi còn cây mà hai là con được bao nữa ok tàu ta kan tàu te ha ka dura ba thôi
ꯀꯩꯗꯧꯒꯦ ꯍꯥꯡꯉꯒꯅꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯨꯝ ꯐꯝꯃꯤꯒꯦ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯁꯥꯏ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯅ ꯐꯝ ꯂꯩꯔꯒ ꯐꯣꯟ ꯇꯧꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯒꯗꯣꯏꯕ ꯍꯣꯏ ꯑꯗꯨꯅꯦ ꯌꯦꯁ ꯁꯤꯗꯤ ꯀ ꯄꯥꯈꯨꯝꯗꯦ ꯆꯨꯝꯃꯤꯅꯤ ꯃꯤ ꯍꯥꯏꯁꯦ ꯅꯪ ꯁꯧ ꯂꯧꯃ ꯏꯁꯧ ꯅꯠꯇꯤꯌꯦ ꯑꯗꯣ ꯅꯠꯇꯦꯗ ꯁꯨꯝ ꯇꯧꯔꯛꯇ꯭ꯔꯗꯤ kuina tawsalaktradi kaidoino adi kaisi tawde hade adu kaino phone nung da samta tawrakte haibam thoktro adi mi adu hairu di chille chilloi khangaro mi thabak tawri matane phone da salani kaidoino haira phone du so hi hello ga hairo oi kaidoino kambal madina ma ha as kambal badi krai dei kari da hangurani number 1 nake nupana nupi khambali se mai nupana mai nupi khambali se mai nupi du thamoi se na nuksi hai ne ba nupi na nupa khambali se nupi du na nupa du yam nuksi hai ne khambandradi mai mai thok patum chat khro na thadok na giroi dro po to chumbra chum da brechen thwa chume chume care lauri ne ba do adu ne da ada moi na to pa mi koi ning bai di khangdre na ta bai di khambali se care lauri ne ba chumdro chume ada marai di na ma marai ro marai di yam tawgrajani da marai di hausi so dum tawri si di hausi so dum tawe kuki na yena ba ngamdri si di ngondagi asna kuki ta ko no mi ba te ma na ina me na kuki mai pa nati adu na bo ha ba marai di dum tawe ha ba marai do unnecessary akang ma marai te ba tawbune akhoi bani se kano khamari ngai sida ko aina calendar se kai numi ta akhoi bani se khana gi ngi na so khosala me ko mark tawe ba calendar se red mark kano kolom sina ko ari numi ki som khana sale tong na ra se corner jam toin toin hai bra hai dia du di so ai de adu so ai na dia okay do daro bin si di mami ka yam ko ba tau dia Mama adi kasne alo mami ka yam ba mami ya me adi ta so ina mawa lobi da ba kai gino da madi chaugali da na adu aman doi khang ga ne ba isawang ngam ba ni na nupi da ma ga kuina khang na ba ya roi ba Thao pha na khang na ba ta ya roi dum adu kai na gi ro ni pising do kaina gi da di nupi ka ya thammo hai balo ka kya sa na de na ina ma koi koi na me me ya me anda koi nati he tha pha da ji ni pi am koi na ba da wari ne ma jnu ngai na ba na jali aron bolo na tholok to ri tau ri si ado ina ma di pa to pa koi ra ke sa koi nei da koiram ni kai koiroi deino adu koiram ni koi ra mi sum de ado ina ma na te gi no pa de koi ra daro bin na le ge khalai se ka mai tu no ma je akhoi aina sum khan ba da hayang wai tung koi na akhoi hospital ama ju lai ba tambi adu da thongna aina sum khan ba da ma ju thongna phai adu na hayang wai ai gi da ma yam pang bi ni na khala ga da pa ne isan thoi nga maru palle si awa thabi je ta salo yo salo awa thabi to khara chauna ummaga kutlau yo sango maru to kutlau changradam maru to parliament khalo ba awa thabi si thot pani na maru to changrane awa thabi da du kutlau chang gida daro bin gi wai ta ba de na mu pal le pai na hai de yo lo ado daro bin ja ni pa de thong na de phang sa ni pa hong de ga thongna di bo imana pokla potaki dum phare du thongna phaman gi dana suai ni lamjen yang man na thikom sang ta sali du thongna si am pa wai se kha ba ngang ngoi de ge ta dana lamjen yang man na thikom sang ta sali du nei taw si gulai lei na ngau da dana ina ma cái nó thằng nào cũng phải là thay đến hôm nào thằng thay mi mi yam tông dân đi nghe bà con à mi cái yam tông dân đi nghe tôi
ꯃꯉꯣꯟꯗ ꯃꯤꯒꯤꯗꯣ ꯇꯧꯔꯨꯔꯒ ꯃꯉꯣꯟꯗ ꯗꯁꯥ ꯇꯥꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯦꯕ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯖꯅꯤꯡꯕ ꯑꯗꯨꯒ ꯂꯥꯁꯇ ꯌꯥꯝ ꯇꯧꯖꯅꯤꯡꯕꯒꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤꯕ ꯇꯥꯕ ꯑꯋꯥꯕꯗꯣ ꯍꯣꯏ 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 ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯊꯧꯅꯥ ꯌꯥꯝ ꯐꯅꯤꯅ ꯑꯁꯥ ꯑꯃ ꯇꯧꯔꯒ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯅ ꯊꯧꯅꯥ ꯐꯃꯟꯗꯅ 80ꯒꯤ ꯀꯃꯥꯟꯗ ꯑꯣꯏꯗꯅ ꯊꯧꯅꯥ ꯐꯝꯕꯗꯅ ꯍꯧꯖꯤꯛꯅ ꯑꯩ ꯑꯣꯏꯅ ꯅꯣꯡꯃꯩ ꯄꯥꯜꯂ ꯁꯤꯕ ꯅꯠꯇꯕ ꯋꯥꯈꯜ ꯂꯩꯅꯥꯅꯣ ꯑꯩ ꯑꯣꯏ ꯁꯤꯗꯧꯔꯦ ꯊꯧꯅꯥ ꯐꯃꯟꯗꯅ ꯊꯤꯒꯨꯝꯁꯦ ꯇꯥꯁꯜꯂꯦꯅ ꯆꯨꯝꯗꯦ ꯑꯗꯣ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯩꯁꯨ ꯉꯥꯅ ꯗꯥꯛꯇꯔ ꯂꯦꯅꯤꯟꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯗ ꯐꯣꯟꯗꯣ ꯅꯨꯄꯤ ꯑꯃ ꯄꯥꯏꯈꯠꯂꯦ ꯃꯥꯏ ꯁ꯭ꯇꯥꯐ ꯑꯃ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯑꯣꯌꯦ ꯑꯩꯗꯤ ꯄꯨꯡ 5ꯗꯩ ꯇꯨꯝꯕꯅꯦ 6:30 ꯍꯧꯒꯠ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕ ꯌꯦꯡꯍꯟ ꯌꯥꯔ ꯅꯨꯡꯉꯥꯏꯇꯧꯅꯤ ꯍꯧꯒꯠ ꯉꯝꯗ꯭ꯔꯦꯕ ꯄꯣꯠꯇꯣ ꯑꯗꯣ ꯗꯣꯛꯇꯔ ꯂꯦꯅꯤꯟꯁꯤ ꯁꯨꯝ ꯄꯥꯝꯖꯩꯔꯕ ꯑꯇꯣꯞꯄ ꯌꯦꯡꯕꯗꯤ ꯑꯇꯣꯞꯄ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤꯔꯣ ꯍꯩꯕ ꯂꯩꯗꯤ ꯌꯥꯏ ꯀꯩꯅꯣ ꯃꯌꯥꯝ ꯀꯩꯁꯨ ꯂꯩ ꯀꯥꯏꯗꯦ ꯌꯦꯡꯗꯗꯤ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯍꯧꯖꯤꯛ ꯊꯝꯈꯤꯕꯁꯦ ꯍꯧꯖꯤꯛ ꯀꯥꯎꯅꯤ ꯑꯗꯒꯤ ꯈꯪꯗꯦꯗ ꯕꯤꯕꯨꯂꯥ ꯑꯃ ꯏꯆꯨ ꯆꯨꯕꯤ ꯇꯨꯝꯕꯁꯤꯃ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯨꯝꯗꯣꯏꯁꯦ ꯄꯨꯡ 4, 5 ꯑꯁꯤ ꯇꯧꯋꯦ ꯑꯩꯁꯦ ꯁ꯭ꯋꯥꯏꯗꯅ ꯑꯩ ꯇꯨꯝꯃꯛꯀꯗꯣꯏꯁꯦ ꯅꯣꯡꯉꯥꯟꯕꯒꯤ ꯇꯧꯔꯤꯁꯦ ꯇꯨꯝꯕ ꯌꯥꯗꯕꯁꯦ ꯁꯥꯎꯟꯁꯇꯤ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯁꯦꯡꯃꯥꯏ ꯕꯖꯥꯔ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯔꯤꯗ ꯇꯨꯝꯃꯗꯤꯅꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ 5 ꯏꯅꯝꯃ ꯑꯉꯥꯡꯅꯤ ꯑꯉꯥꯡꯁꯤꯁꯨ ꯉꯥꯎꯔꯦ ꯅꯪ ꯑꯥꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏ ꯇꯧꯔꯣ ꯈꯨꯠꯇꯣ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯃꯤꯅꯨ ꯑꯁ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯑꯦ ꯈꯨꯠꯀꯁꯦ ꯅꯨꯡꯁꯤꯕꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯑꯁ ꯑꯃꯟꯒꯔꯦ ꯑꯩ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯥꯗ ꯌꯥꯏꯁꯤꯕꯣ ꯃꯁꯛ ꯈꯪꯕ꯭ꯔꯕ ꯑꯗꯣ ꯑꯗꯨꯒ ꯊꯧꯅꯥ ꯐꯕꯒꯤꯅꯦꯕ ꯂꯩꯔꯛꯏꯁꯦ ꯍꯣꯏ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯜꯂꯛꯇꯦꯕ ꯃꯇꯝꯗꯨꯗ ꯂꯥꯏꯔꯕ ꯏꯔꯥꯡ ꯈꯨꯟꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔꯁꯨ ꯇꯥꯗꯦ ꯃꯄꯨꯛꯆꯦꯟ ꯁꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯒꯤ ꯁꯨꯝ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅꯀꯣ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯕ ꯉꯝꯕ ꯑꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯦ ꯆꯦꯟꯕ꯭ꯔꯥ ꯑꯦꯡꯒꯦꯖ ꯇꯧꯕ꯭ꯔꯥ ꯑꯦꯡꯒꯦꯖ ꯇꯧꯔꯦ ꯑꯦꯡꯒꯦꯖ ꯇꯧꯔꯦ ꯑꯩꯅꯕ ꯂꯥꯛꯍꯜꯂꯦ ꯑꯗꯣ ꯗꯥ ꯔꯣꯕꯤꯟꯅ ꯅꯨꯄꯤ ꯀꯣꯏꯕꯅ ꯀꯌꯥꯝ ꯁꯥꯎꯅꯤꯡꯕꯗ ꯑꯣꯏꯈꯤꯗ꯭ꯔꯦꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯤꯠ ꯌꯥꯝꯕꯗ ꯅꯨꯄꯤ ꯀꯣꯏꯔꯒꯕꯨꯗꯤ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯥꯎꯅꯤꯡꯉꯁꯨ ꯑꯗꯨꯝ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯝ ꯈꯜꯂꯦ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯅ ꯃꯋꯥ ꯂꯧꯗꯦ ꯀꯥꯏꯅꯁꯨ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯗꯨꯝ ꯑꯗꯣ ꯗꯥ ꯔꯣꯕꯤꯟꯅꯗꯤ ꯅꯣꯟꯖꯔꯛꯄꯒꯗꯤ ꯂꯩꯕ ꯅꯪꯅ ꯁꯥꯎꯔꯒ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯈꯪꯗꯣꯔꯦ ꯍꯦꯛ ꯈꯪꯕ ꯅꯨꯃꯤꯠꯇ ꯃꯥ ꯈꯠꯅ ꯍꯧꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯣꯏꯕ ꯑꯩ ꯇꯦꯛꯅꯤꯛꯇꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯝꯕꯤꯌꯣ ꯉꯁꯤ ꯁꯦꯡꯃꯥꯏ ꯅꯨꯄꯤꯅꯤꯗ ꯂꯣꯏꯔꯦꯗꯅ ꯏꯅꯦ ꯃꯄꯥꯒꯤ ꯑꯆꯦꯝꯕ ꯃꯥꯅ ꯏꯁꯧ ꯂꯥꯡ ꯃꯥ ꯍꯥꯏꯖ ꯋꯥꯅꯦ ꯑꯩ ꯃꯣꯏꯅ ꯉꯝꯗꯀꯥꯟꯗ ꯑꯩ ꯀꯣꯟꯁꯨ ꯐꯦꯡꯉꯤꯗꯣ ꯆꯥꯛꯁꯨ ꯊꯣꯡꯉꯤꯗꯣ ꯍꯪꯉꯣ ꯃꯥꯎꯗ ꯑꯩ ꯇꯧꯕꯤꯗ ꯑꯗꯨꯕꯨꯗꯤ ꯋꯥꯏꯒ ꯇꯩꯔꯤꯅꯦ ꯑꯩ ꯋꯥꯏꯁꯨ ꯇꯩ ꯀꯣꯟꯁꯨ ꯃꯧꯒꯤ ꯐꯦꯡꯉꯤ ꯋꯥ ꯅꯠꯇꯦ ꯏꯇꯩ ꯅꯥꯎꯔꯀꯥꯟꯗ ꯑꯩ ꯅꯪꯒꯤ ꯋꯥꯗꯣ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯀꯥꯟꯗꯅꯦ ꯀꯣꯟꯁꯨ ꯐꯦꯡꯉꯤ ꯏꯇꯩ ꯋꯥꯏꯁꯨ ꯅꯥꯎꯒꯤ ꯋꯥ ꯇꯩ ꯅꯠꯇꯦ ꯍꯥꯏꯁꯦ ꯕꯣꯁ ꯏꯅꯝꯃꯅ ꯍꯥꯏꯁꯤꯅꯅꯦ ꯗꯥ ꯔꯣꯕꯤꯟꯁꯦ ꯅꯨꯄꯤꯁꯦ ꯀꯣꯏꯒ ꯃꯇꯝ ꯏꯅꯝꯃꯅ ꯀꯩ ꯍꯥꯏꯅꯤ ꯁꯥꯎꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯁꯥꯎꯒꯦ ꯈꯣꯠꯀꯦꯅ ꯇꯧꯔꯛꯑꯀꯥꯟꯗ ꯅꯣꯟꯖꯔꯛꯄꯩ ꯃꯇꯥꯡꯗꯣ ꯅꯣꯟꯖꯕꯩ ꯃꯍꯨꯠꯇ ꯇ꯭ꯔꯤꯛꯁꯦ ꯇꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯍꯣꯏ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯑꯣꯏꯅ ꯁꯧꯖꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯂꯥꯟꯖꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯀꯨꯏꯃꯟꯗꯅ ꯀꯨꯏꯔꯦ ꯈꯟꯅꯗꯕ ꯆꯍꯤ ꯌꯥꯝ ꯀꯨꯏꯔꯦ ꯏꯅꯝꯃꯅ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯋꯥꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯆꯩꯒꯦ ꯇꯧꯔꯒ ꯅꯪ ꯍꯥꯏꯗꯤ ꯃꯃꯩꯒꯤꯗꯤ ꯅꯨꯄꯥ ꯃꯥꯅ ꯅꯣꯟꯖꯔꯛꯀꯗꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯥꯅ ꯍꯥꯟꯅ ꯁꯥꯎꯖꯟꯕꯤꯅꯦꯕ ꯅꯪꯁꯨ ꯍꯥꯟꯅ ꯕꯝ ꯆꯨꯔꯅꯤꯕ ꯌꯥꯝ ꯍꯩꯌꯦ ꯀꯩ ꯐꯣꯝꯂꯥꯅꯣ ꯁꯤꯡꯅꯥꯅꯤꯅꯦ ꯑꯁꯦꯡꯕꯗꯤ ꯑꯗꯨ ꯂꯥꯏꯚ ꯇꯧꯔꯣꯏꯗꯕꯅꯦ ꯅꯨꯄꯥ ꯂꯣꯏ ꯇꯧꯔꯅꯤ ꯏꯁꯧꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯗꯥ ꯔꯣꯕꯤꯟꯁꯦ ꯀꯥꯏ ꯃꯤꯔꯥꯅ ꯍꯦꯛ ꯃꯤꯔꯥ ꯑꯗꯨꯗꯤ ꯏꯅꯝꯃꯁꯦ ꯃꯥꯅ ꯗꯥ ꯔꯣꯕꯤꯟꯅ ꯈꯗ꯭ꯔꯛ ꯃꯗꯛꯇꯤ ꯈꯔ ꯌꯥꯎꯔꯦ ꯌꯥꯎꯗꯦ ꯈꯗ꯭ꯔꯛ ꯃꯗꯛ ꯈꯔ ꯌꯥꯎꯔꯦ ꯑꯩ ꯈꯪꯉꯦ ꯊꯝꯃꯣ ꯀꯩꯝ ꯇꯧꯔꯣ ꯏꯁꯥ ꯆꯧꯝ ꯏꯁꯥ ꯁꯤꯡꯖꯖꯒꯦ ꯌꯥꯔꯦ ꯊꯝꯃꯣ ꯈꯗ꯭ꯔꯛ ꯃꯗꯛꯇꯤ ꯈꯔ ꯌꯥꯎꯔꯦ ꯃꯌꯥꯝ ꯌꯥꯎꯅꯤꯡꯉꯤꯀꯣ ꯏꯅꯝꯃꯁꯦ ꯄꯪꯉꯦꯅ ꯃꯁꯥꯅ ꯍꯥꯏꯖꯔꯦꯕ ꯑꯗꯣ ꯏꯅꯝꯃꯅ ꯄꯪꯕꯒꯤꯅꯦ ꯑꯇꯣꯞꯄ ꯑꯁꯤꯡꯕ ꯅꯨꯄꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯒꯨꯝꯕꯤꯁꯨ ꯑꯣꯏꯔꯝꯃꯦ ꯅꯪ ꯈꯜꯂꯁꯦ ꯃꯣꯏꯗꯤ ꯄꯨꯡꯒꯥꯏ ꯐꯥꯔꯣꯏ ꯑꯩꯒ ꯄꯨꯡꯒꯥꯏ ꯁꯨꯡꯐꯥ ꯐꯥꯔꯣꯏ ꯂꯩ ꯍꯦꯛ ꯍꯨꯛ ꯂꯣꯏꯒ ꯈꯥꯏꯅꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯕꯗꯤ ꯂꯣꯏꯔꯦ ꯏꯅꯝꯃꯅ ꯈꯔ ꯄꯪꯕꯁꯤꯗꯀꯣ
Ha. Amane, ma ka pang mo tayo sum khatak tau yai tana pot. Nang ni kang dokra ni yan. Sing begini. Ya ma bremen dore te mesilo. Painte. Ina mazam pangi me. Pangi samza bani da samna sum khanja bado. Hema, daro bina to pani piko ma ka mai sawi de das. Kuina khang wi da na khali jung ne. Samdo. Kuina khang wi na khandok pi gre ba. Yam samna khandoi duna ta pa. Yam nuai ngasi se.